थमजरी ISTB पाउमियंग ताबरीब सिंह तराम नोकजरी ngasi pauda yelong sing kannanaba bill puto haibadabi tawruduna sakhiba hing nongyai dagi satharakiba pung taraga mapan gi Manipur banna mahusa gi punsida chauna akaiba piri hauju pausan on pizari Saya segi mas taraga tarukta Manipur Legislative Assembly na pass taukiba yumdang masing bungak senna bill gi mahutta yalhomi kanana bill ama puto uhay na taksladuna Joint Committee on Inner Line Permit System JCILPS Manipur na sakhiba hingnong yai digi ngasinumidang pung tret phawba pung taraga mapan gi Manipur banna mahusa gi punsida chauna akaiba pire banna sila maramoiduna khwaraman kethel da mahusa gumna thong hangna kide lambi da mi chapki chang yamna hanthaki Arapa amadi anak pada chakadaba passenger gari sing chena kide mai losang sing mau sagum na thong hangna kide sarkar gi losang sing karmasari sing karapagi chang hanthaki bank cinema hall oil pump na sing makaya thong hangna kide ban sagut pri chingba mi sing labi da thorok tuna asar ok sing thingbi thabak chathaki hoju phawi onadi pamnu bathodok thokpagi pau phangba leitri Amaromda Joint Committee on Inner Line Permit System na sathari pa Manipur ban sida ban sagut pani chingba singa thamai balambida MLA yankai taret ke EPG sarga thauri yanduna thamlamle EPG sing aduda Manipur da ILP chana hanbangam dabana isana yana sizare Manipur kanbangam jadre nan Manipuri gi mating lawrubana isana yana sizare bhota nan Manipuri gi mating lawrubana iramdam da ILP chana hanbangam dre haibna singba tongan tongan bo wahi kaya iduna thelamki Impal gi mafam kharada mai phawba chatriba lambida amuk hana lupa la kaya changna koilas thajan bagi thabak sarkar gi mari lenaba singna chatharabasu prithvi gi sakna rabi boxer mary ko mamadi laisam sarita gi quarter yauna ADC gi mihut amadi sarkar gi bureaucrat officer kya laiba Langol Games Village tabalambi asri ngasi phawba sakana mi yeng changbidre hiramas gi matangda paudam ama Sel thungi pibam phatabana Manipur da lambi thungi pibam ningthina fagat hanba ngamdabani haina Works Minister Dr. Ratan Kumar na Assembly da phongdokhrabasu mami fawa chatriba Imphal gi mafam kharada leiba lambi mathakta amuk hana koilas thajanbagi thawong kya sathakiba laikre amaromda Planning Development Authority PDA gi record matugina quarters chanipan room lei hariba Imphal West DC complex ki maning da chaliba kilometer anirom sangba Langol Game Village tabalambi asi lisingani subna taramathoi amadi Nithoida mathakta wai taisin bagi mawongda koilas tharambadagi hojik fawba semjin dabana maram moiduna fibam thina sokle lambi mayaida achauba kom kya leibe yaure athuba matamda sarkarna miyeng changbiduna lambi asi semjin biu haina lamdam adumgi praja singna phongdoknarakle quarter sani pansida karpa yaba income apang basu asing basu loina khangani aduna ising dagi mai dagi quarter and house rent aduga akhoi road tax lauriba mayam si loina chaurakpa ma tentative hotokpa matamda akhoi 36 lakhs per month kai aduga 36 khwaide Manipur manungda income khwaide chauna revenue ka ba jaga hairagadi Game Village gi jaga si soidana oiragani revenue khwaide khongoliba jaga sida thambiri ba lambi aduga hojik sida lairiba praja sing sida Manipur gi masak thokpa Manipur khakta natani India gi masak thokpa mayam ama yauri akhoi sida lairiba praja sing si apang ba dongna tawraga ngayok sa phuda yok chamana na thambi ba masimadi akhoi nuai jade lambi asida lakpa PMGSY gi engineer ni haiba mioi amana phongdorakpada asigumba Imphal gi yamna nakna leiba mafam amada asuk phibam thina sokpa lambi ama leiraba phawbada sarkar gi mari leinaba singna yengsindaba haibasi laibak thibani haina phongdorakli sigi lambi je asuki bedi phatre ngaktani mese ai samaksu PMGSY gi engineer amane adubu sigumba Imphal manungsida Imphal gi quarter ama VIP ama leiba mafam sida sigumba lambi ama leiba ise masjid paana komani masjid phawda masjid da sali bagari me am ko ni si office ki kari me am chatu wa si VIP me am dai aro masjid kana gi jaga wo ni thai ui bukti ken si ni habro tanom bi hai ko adu masjid asuki badi phatre masjid aro masjid ko gi ISTV gi mawang sa ina hai si masa thu to be sembiu masjid ko balambi si Manipur da atopa jaga da ambole marwena athuba matamda sarkarna hairiba lambi asi semjin bidaba tarabadi miyamga loinana tongan tongan ba makhal gi khongjang kya sangsinba hauragani khongjang ama sangsindriba makhai sarkarna masana khangna praja singi awaba yengduna thabak paikhatpiu haina phongdoragli chaliba lambi je khoi gi pukri macha mamam leiba cha manarabani
गवर्नमेंट अखोई से करी मत खनबीदबा वाटर द लैबा लेकाई सिद लैबा पुनमक से कई खनबीदबा अखोइबु मिटोप अमा थंबगुम थंबीबसे अखोई तसेलमक थवाइसे दुखि मतिंग नुंगाइजदि यारगदि लंबेन से अथुबा मतमदा गवर्नमेंट सेंबियु सेंबिदबा तागदि अखोइसु चंजन याब खोंजंग करिनो अमा तौदना लंबेन सिगिदमक ता अखोइ लनाइ सिमजबनि खंगदे लंबेन थिंजनबनि खंगदे अमा तौजगे हेना अखोइ माना वारि नजरगा तौरिबसिनि ISTV News Gidamak cameraman Sanjoy Galoina Paudam Jariba Sunil Kumar ISTV News Langol Camp Village Manipur da nong theng na chuba amadi lik na chubana Manipur gi lopham ayambadi sing leitabana la uba yadaba amadi district khadana khuseng gi sing sau thonduna lomi kaya awaba mayok nari sing leitabana kang thoknaba awaba mayok nari bo lopham kaya gi manungda Imphal district ki saruk tana hena awaba mayok nari hiramasta state government gi la us losangna miyeng sangbiduna piba yaba mating pibinana All Manipur Progressive Farmers Association appeal torli Lamdam kabui khulgi M Khuripo kabuina mahang masana masabu khulgi chipni haizaribasi aran bani haina ngarang Manipur Press Club ta pangthokiba pamusinga unabada khulasingi aseng basipni haizaba M acham kabuina phongdokre mana makhatana khulgi customary law gi matung inna mahak polising ani taraga marida khulgi chip oina khanki loinana lising ani taraga manga da mahak pul lamdan khulgi chipni haina sakana sakhang biki nakal maromda mahana makhatana haikibada khulasigi sako thorangi lamda Maniradana Piramba solar lamp ki plate amadi battery sing huran ki basi atopa khulona ba khul singna huralam loi pre plan tawrga khulge khunni singna yaurga loktunar ka hularamba waramba yabi chingna balai hiramasi matangda lokta police station the case ama register tawkhre haiki duga ikhoi de labor CRPF na su det tu da moi su petrol chappa matamda moina lemta ki road ki makha da bitri ani khamlo la mehana moina so recovery tawre aduga loina ikhoi khunna su house to house ikhoi masi thijin ba yaw kanu si police officer ikhoi SDPO yawna khunna su sang lega loina khunna su singna ba maramna ikhoi loina thibo humba ikhoi kanu nimitu da ikhoi tawram ya ba Manipur da ningthin hobungam da bohoi makhal kaya topa mafam kaya da hoba aikone thengnare amaramda India gi mafam ateida ningthizana hobungam da mapalam gi hoi makhal kaya su Manipur da hobungam ba yawi makoising du manungda dragon fruit haiba hoi makhal sisu amani hiramsida ISTV News gi academic report ama Dragon fruit haiba hoi makhal gi pambi si aikoi khwaina ubdadi chabaya daba cactus natragana maipok bi haina khangnaba umong wangwang da pangau mahauba pambi oima ama oina khangnari adubu taseng badi pambi makhal asigi uhai asigi mahaudi top topa amani uhai makhal asi ngasidi Manipur gi lehawga chanuduna mapung mari fana mai chaba ngamlaba uhai ama oibangamle uhai makhal asi akhanaba ising nuksida pangnaba pambi amani cactus makhal asi Hyloceras ki kanglup da singi kanagumna uhai asi strawberry pear fruit amadi nanetica fruit haina su kauni pambi sigi asengba horofamdi Mexico amadi kha amadi mayai tangba America dagi ni hainari uhai pambi asi Asia gi kha tangba lebak singda haibdi Thailand Taiwan Vietnam Malaysia na singba lebak singda pak sana thari ngasidi Manipur gi Imphal Valley gi manung sanna Nilkuthi da matam amada SP Snachal oramba Manipur Police Department of Retired IPS TS Karunamaya Singana ningthi jana thadnu mai pakna hole isa ga nim matam gi chahi na yam fresh hoy aise kanone cancer patient ni na sum hypokalipni bachung ga ni se Nilkuthi da adirgong gi chase ga ni da fresh hoy dum chile 타즈로 가르시 좀 더 타오르가 산도시 타오르가 좀 해도 지에매잖아 아두도 마음증가 사기 거기 견오든 스피리추얼 능신나 버드네 소울 투 소울네 그거지 미오베 소울 투 소울 커뮤니케이션도 좀 내잖아 레키드르바 마차노파 당점 찬조이 마타마다 베트남기 헤노이다 HIVS control기 chief advisor 오람바 ngasi phawba ningsing haliba oi makhal asi mato karamna Manipur gi layauda hawlangna bahona bada mantri pukri da laiba progeny orchard kam nursery gi farm manager oraba ke devdata sarmana asabu thodam lokotna pambi se Manipur gi lamai da homang amalaki dragon fruit chabana diabetes laina ngakthopang ngaman batana tana cancer laina dagi ngakthopang ngamba antioxidant kaya yauri hana expert kaya na sum mot pinarli maski matakta cholesterol amadi blood pressure wangbudagi su hantanba ngamale uhai makhal asi ke bomobugi lamda sin nabadanatana mit sogan badagi amadi hypertension dagi su ngaktop ngamale vitamin B1 B2 B3 amadi C yawbadanatana changnan uhai asi chabana
अस्थमा अमदी लोक खुबा फबा ngमली हाइना एक्सपर्ट सिंगना मोट क्या पिनरगली मणिपुर की लौमी सिंगदि नौनो उबम उहै मखल अमोइना खंगना याई ड्रैगन फ्रूट से अदुगी मथिक साउथ एशिया कंट्री सिंगदि यामना डिमांड लेबा पोलम मनी मसिद नतना इंडिया तोन तोन मेट्रोपॉलिटन सिटी सिंगदा हारिबा उहै मखल असि किलो अमदा लुपा 100 दगिना 100 फावा योनरी हारिबा उहै मखल असि मणिपुर द लेबा लौमी सिंगना पाक्सन थाबा गंब तारगदि मखोई ओइबा तोंगानबा इनकम जनरेशन दि यामना साउन मतिंग पांगने आइना तोंगान साइंटिफिक ओइबा साइंटिस्ट कयाना अमदि अखंगै कयाना मोट पिनरगली कैमरा पर्सन अमुबगल वेना पवदुम जरीबा नोरेनंगमम ISTV न्यूज़ Life Savers Manipur Lions Club of Greater Imphal State Blood Transfusion Council Blood Bank and the Transfusion Unit Janims Amadi Foundation for Living Kiamgai Mamang Likai ga punu kusam naduna World Blood Donor Day lisingani taraga manga gi thorom thasgi manga da Standard Robert Higher Secondary School Kanchipur da pangthokre hari thorom gumari lena idan tobgi thorom pangthokre loina voluntary blood donors nupanupi kaya na ujara kaya su thaki hari Household Academy Session Tangkai ki changyang pangthoklingi da Manipur Sakana Bengali Primary School lamadi Bengali High School muthatle haina lauthokibasi Manipur People's Party gi youth pranna kan mamong de yaning de hari School muthatle haiba order tabadagi parekha thariba yamna nauriba mahiru singi marakta thamoi soktuna wan tharakpadagi laikan adon hospital da lei habasi household paliba sakar sigi ikai ningai ni serolo sina makatana Manipur da leiriba miu singa si ayamana lairaba imung na masing yamba heli lairaba imung manungi miu singna sel ka hena tingbalana gi school singa mai masing tamna na bahona bahai pasi yamna awaba ama uribani sakana lingkhat pa school pulamak muthat ki matamda nongmagi hati hati su nom level lairaba imung manung yangang sing kadai da mai tamgani haibasi household paliba sakar sina yamna munna khantha ningi haina serolo sina makatargli Guli sabo orang gani cingba miu ama SP capsule kharaga loina Gambir Singh shopping arcade mamangda duty ta city police ki kambuna phare mangondagi tongan ba gari gi so kharasu phagat pangamle makatana wahang pahong tongna ba city police ta pukre hari Royal Young Star Cricket Club Richna Malayamgi Akobi Pibam Soksdaliba Sidagi Karadang Urabasu Kanana Papadamda Kanjabi Lyric Masin Mapadagi Learning to Sing Seven Mapa Pawgi Lambi divider da Usara Singh Thakre Usara Singh Sima Pumari Panana Makatana Ming Changani Hari Losla Patamaru Pau Amokana Pizari Yellow Missing Kanana Bill Puto Habatabi Tauraduna Satkiba Hing Yadigi Satarkiba Pung Taragama Bangimani Purban Mausagi Punsida Jauna Akai Piri As the Gipau, being Tabri Singh, Amukana Kunjari.